ꯇꯣꯡꯁꯥꯡꯗꯨ ꯊꯃꯣꯏ ꯅꯧꯊꯣꯔꯛꯏ꯫ ꯑꯩ ꯉꯁꯤ ꯄꯦꯜꯂꯦ꯫ ꯑꯩꯒꯤ ꯁꯟꯊꯤ ꯌꯥꯟꯕ ꯀꯣꯛꯁꯤꯅ ꯑꯩꯒꯤ ꯙꯝꯆꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯄ꯫ ꯇꯣꯔꯣꯅ ꯀꯔꯤꯅꯣ ꯃꯇꯥ ꯇꯣꯡꯁꯥꯡ, ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯤꯕꯨ? ꯅꯪꯒꯤ ꯀꯣꯛꯇꯨ ꯂꯣꯁ ꯑꯣꯏꯔꯦ ꯄꯨꯔꯥ꯫ ꯇꯣꯡꯁꯥꯡ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯑꯣꯏꯗꯦ, ꯑꯩ ꯁꯨꯡꯑꯣꯏꯁꯨ ꯑꯣꯏꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯖꯣꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯁꯨꯠ ꯀꯞꯄꯒ ꯙꯝꯆꯥ, ꯑꯩ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯌꯦ, ꯍꯥꯁꯨ ꯌꯥꯝ ꯍꯔꯥꯎꯋꯦ꯫ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗ ꯂꯦꯞꯄ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯅꯥꯇꯣꯟꯒꯤ ꯄꯤꯔꯥꯡꯁꯤꯁꯨ ꯃꯅꯤꯡ ꯇꯝꯅ ꯑꯄꯟꯕ ꯂꯩꯇꯅ ꯆꯦꯟꯊꯔꯛꯑꯦ꯫ ꯖꯣꯅꯤꯗꯨ ꯃꯃꯤꯠ ꯃꯅꯥ ꯁꯪꯗꯣꯛꯑꯒ ꯕꯨꯠ ꯆꯥꯅꯤꯡꯉꯦ, ꯑꯩ ꯕꯨꯠ ꯆꯥꯅꯤꯡꯉꯦ꯫ ꯀꯩꯅꯣ ꯙꯝꯆꯥ, ꯅꯪ ꯑꯩ ꯈꯪꯗ꯭ꯔꯕꯣ? ꯑꯩꯁꯦ ꯅꯪꯒꯤ ꯃꯥꯏ ꯁꯥꯏꯗꯨꯅꯤ꯫ ꯖꯣꯅꯤꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯉꯁꯤꯗꯤ ꯑꯩ ꯍꯥꯏꯒꯦ, ꯂꯣꯏꯅꯃꯛ ꯇꯥꯎ, ꯉꯁꯤꯗꯒꯤ ꯖꯣꯅꯤ ꯁꯥꯏꯟ ꯆꯥꯕ ꯑꯣꯏꯔꯕꯅꯦ꯫ ꯇꯣꯡꯁꯥꯡꯗꯨ ꯈꯔ ꯍꯟꯗꯣꯛꯏ ꯑꯗꯨꯒ ꯃꯉꯛꯇꯨ ꯍꯥꯏꯔꯒ ꯅꯠꯇꯦ ꯙꯝꯆꯥ, ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯣ꯫ ꯖꯣꯅꯤꯗꯤ ꯇꯁꯦꯡꯅ ꯃꯁꯥꯅ ꯃꯁꯥꯗꯨ ꯃꯤꯅꯤ ꯍꯥꯏꯅ ꯂꯩꯈꯤꯗ꯭ꯔꯦ, ꯕꯨꯠ ꯑꯣꯜꯂꯕꯅꯤ ꯍꯥꯏꯅ ꯂꯩ꯫ ꯇꯣꯡꯁꯥꯡ ꯃꯥꯅ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯖꯣꯅꯤꯅ ꯀꯔꯤꯁꯨ ꯇꯥꯕꯤꯔꯝꯗꯦ꯫ ꯇꯥꯂꯛꯇꯨꯗ ꯊꯃꯣꯏ ꯀꯥꯏꯔꯕ ꯌꯣ ꯁꯅꯥꯇꯣꯝꯕꯤꯅ ꯏꯁꯩ ꯉꯪꯗꯅ ꯂꯥꯛꯏ꯫ ꯅꯨꯡꯁꯤ ꯅꯪꯕꯨ ꯀꯩꯗ ꯂꯩꯒꯦ, ꯊꯤꯕ ꯐꯪꯗꯔꯦ, ꯅꯪꯕꯨ ꯀꯩꯗ ꯂꯣꯠꯄꯒꯦ꯫ ꯇꯣꯔꯣꯅ ꯍꯩ ꯑꯥꯗ ꯆꯠꯂꯣ, ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ꯫ ꯌꯣ ꯁꯅꯥꯇꯣꯝꯕꯤꯗꯨ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯇꯣꯔꯣꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯁꯝꯕꯨ ꯐꯥꯔꯕꯗꯤ ꯌꯦꯝꯕꯥꯛ ꯍꯦꯛꯇ ꯃꯥꯟꯕꯅꯤ꯫ ꯍꯦ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯁꯝꯕꯨ ꯄꯥꯟꯅꯕꯗꯤ? ꯅꯪ ꯅꯀꯣꯛ ꯀꯥꯏꯒꯦꯔꯥ? ꯑꯅꯤꯗꯨꯅ ꯇꯧꯔꯤꯕꯗꯨ ꯇꯣꯡꯁꯥꯡ ꯑꯃꯠꯇ ꯆꯪꯗ꯭ꯔꯦ꯫ ꯖꯣꯅꯤꯅ ꯆꯠꯀꯦ ꯇꯧꯕꯗꯨ ꯈꯥꯝꯅꯕ ꯑꯣꯏꯅ ꯀꯟꯅ ꯍꯣꯠꯅꯔꯒ ꯂꯩ꯫ ꯖꯣꯅꯤꯅ ꯍꯟꯗꯣ, ꯑꯩ ꯑꯁꯣꯟꯕꯗ ꯈꯨꯠ ꯊꯥꯅꯤꯡꯗꯦ, ꯍꯟꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯇꯣꯡꯁꯥꯡꯅ ꯑꯩ ꯖꯒꯣꯏ ꯁꯥꯒꯦ, ꯏꯁꯩ ꯁꯛꯀꯦ, ꯃꯥꯕꯨ ꯈꯥꯝꯃꯣ, ꯃꯥꯕꯨ ꯑꯃꯨꯛꯇ ꯈꯥꯝꯕꯤꯌꯨꯅꯦ꯫ ꯕꯨꯠ ꯑꯃꯅ ꯍꯦꯔꯥ ꯇꯣꯡꯁꯥꯡ, ꯅꯪꯅ ꯃꯔꯣꯟ ꯑꯃ ꯃꯤ ꯀꯦꯜꯂꯣ ꯍꯥꯏꯅ ꯑꯉꯝꯕꯅ ꯊꯥꯔꯛꯄ ꯅꯠꯇ꯭ꯔꯥ? ꯑꯉꯝꯕꯅ ꯑꯃꯨꯛ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕ ꯁꯣꯏꯔꯣꯏ ꯅꯪ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥꯁꯤ ꯂꯧꯔꯒ ꯖꯣꯅꯤꯗꯨ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ, ꯀꯅꯥꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ꯫ ꯇꯣꯔꯣꯅ ꯇꯣꯡꯁꯥꯡ, ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯇꯣꯡꯁꯥꯡ ꯃꯃꯤꯠ ꯃꯅꯥ ꯁꯪꯗꯣꯛꯑꯒ ꯙꯝꯆꯥ, ꯅꯪ ꯀꯗꯥꯏ ꯂꯩꯒꯦ ꯙꯝꯆꯥ? ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯣꯡꯁꯥꯡ ꯀꯞꯆꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯇꯣꯝꯕꯤꯗꯨꯁꯨ ꯁꯨꯝ ꯂꯥꯛꯄꯅ ꯃꯤ ꯇꯥꯕ ꯈꯨꯟꯖꯤꯟꯗꯨ ꯌꯧꯔꯛꯂꯦ꯫ ꯍꯦꯟꯔꯤꯁꯨ ꯇꯨꯡꯗ ꯏꯟꯅꯔꯛꯏꯕꯅꯤ꯫ ꯃꯤ ꯇꯥꯕꯒꯤ ꯃꯩꯉꯥꯛ ꯑꯗꯨ ꯎꯔꯛꯄꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯅ ꯍꯔꯥꯎꯕ ꯑꯃ ꯄꯣꯛꯂꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯍꯤꯡꯗꯧ ꯃꯥꯜꯂꯦ, ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯕꯁꯤ ꯎꯕꯗ꯫ ꯇꯣꯝꯕꯤꯗꯨ ꯄ꯭ꯔꯞ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯆꯪꯉꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯆꯤꯟ ꯇꯨꯝꯕ ꯊꯥꯡꯒꯣꯜꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕꯗꯨꯅ ꯐꯛꯂꯥꯡꯗ ꯃꯈꯣꯟ ꯊꯣꯛꯅ ꯈꯣꯠꯇꯨꯅ ꯆꯠꯂꯤ꯫ ꯑꯗꯨꯒ ꯊꯣꯡꯅꯥꯎꯗꯨꯗ ꯃꯅꯝ ꯁꯨꯠ ꯅꯝꯃꯤ꯫ ꯍꯦꯟꯔꯤ ꯉꯛꯅ ꯀꯩꯅꯣ ꯁꯤꯕꯣ, ꯍꯨꯏꯅ ꯑꯣꯟꯕ ꯃꯤꯒ ꯑꯣꯏꯔꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒ ꯃꯥꯒꯤꯁꯦ ꯁꯪꯀ꯭ꯔꯥꯟꯇꯤꯗ ꯀꯥꯡꯁꯣꯕꯤ ꯆꯥꯍꯧꯗꯕꯗꯒꯤ ꯍꯨꯏ ꯑꯣꯜꯂꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯇꯟꯖꯥꯗꯨꯗꯅꯤ ꯃꯤꯒꯤ ꯊꯣꯡꯗꯨ ꯗꯣꯡ ꯗꯣꯡ ꯊꯤꯜꯂꯝꯃꯤ꯫ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯨꯅ ꯀꯞꯂꯒ ꯀꯅꯥꯅꯣ ꯍꯦꯛ ꯊꯣꯡ ꯊꯤꯜꯂꯤꯁꯦ? ꯁꯁꯤ ꯃꯄꯥ ꯂꯩꯌꯦ꯫ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤꯗꯨ ꯐꯤꯡꯅ ꯁꯥꯎꯔꯛꯇꯨꯅ ꯐꯛꯂꯥꯡꯗꯨ ꯒꯣꯔꯣ ꯒꯣꯔꯣ ꯍꯪꯒꯥꯏꯔꯛꯏ꯫ ꯍꯦꯟꯔꯤ ꯄꯥꯈꯠꯅ ꯀꯩꯅꯣ ꯄꯥꯕꯅ ꯇꯧꯔꯤꯁꯦ? ꯁꯤꯗꯤ ꯂꯥꯏꯈꯨꯠꯁꯥꯡꯕꯤ ꯁꯥꯔꯒ ꯂꯩꯔꯦ, ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯔꯤꯅꯣ? ꯑꯩ ꯀꯣꯛꯁꯤ ꯀꯩꯝꯇ ꯈꯟꯊꯕ ꯉꯝꯗ꯭ꯔꯦ꯫ ꯇꯣꯝꯕꯤꯅ ꯈꯣꯠꯂꯤꯕꯗꯨꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ ꯅꯨꯄꯤꯁꯤꯡ ꯀꯞꯇꯨꯅ ꯀꯤꯃꯟꯗꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯀꯅꯥ ꯂꯩꯒꯦ? ꯑꯩꯈꯣꯏꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ, ꯂꯥꯏꯈꯨꯠꯁꯥꯡꯕꯤ ꯊꯣꯛꯂꯛꯑꯦ, ꯂꯥꯏꯈꯨꯠꯁꯥꯡꯕꯤ ꯂꯥꯛꯑꯦ꯫ ꯑꯗ꯭ꯋꯥꯏ ꯃꯅꯥꯛ ꯑꯅꯛꯄꯗ ꯂꯩꯕ ꯑꯇꯥꯕ ꯃꯤꯁꯤꯡꯗꯤ ꯃꯈꯨꯠꯇ ꯊꯥꯡ ꯇꯦꯟ ꯀꯌꯥ ꯑꯃ ꯄꯥꯏꯔꯒ ꯆꯦꯟꯊꯣꯛꯅꯔꯛꯂꯤ꯫ ꯂꯥꯎꯕꯁꯨ ꯌꯥꯎꯔꯤ, ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯍꯦꯟꯔꯤꯗꯤ ꯃꯤꯍꯨꯟꯒ ꯂꯣꯏꯅ ꯄꯥꯏꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯈꯔ ꯁꯣꯡꯕ ꯅꯥꯄꯤꯁꯤꯡꯅ ꯍꯧꯕ ꯃꯔꯛꯇꯨꯗ ꯂꯣꯟꯅ ꯇꯨꯡ ꯍꯟꯗꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯖꯤꯜꯂꯤ꯫ ꯍꯦꯟꯔꯤ ꯄꯥꯈꯠꯅ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠꯇꯨ ꯀꯟꯅ ꯎꯏꯁꯤꯜꯂꯒ ꯂꯩꯊꯣꯔꯛꯏ꯫ ꯃꯨꯁꯤꯟ ꯃꯨꯈꯩ ꯃꯃꯤꯠ ꯃꯌꯥꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯈꯩ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯃꯆꯤꯟꯗꯨ ꯀꯟꯅ ꯈꯨꯝꯃꯒ
tungda khang handoi tombina makhutuna machinda thamlaga wangangano haibagi matagum ingit tawrakle mayam dudi yumge akoivsa koirei leiraga thiri kana tanja yinglaga Henry ga tombi ga du fat leithoga chatkre Henry su kadai da kari lei haiwa khangbnate tungda adumak inavani baba kadai da nokoi chalisha tombi hoi mai kaimta haide adumuk chatli aduga yum amana changnava haina thonglomda lakpani adubu urai yum mathakta kanaguma ma dongdong thilaga chatliwa du nakandasu makhada angang wekei tawba ma karigumba ma thiraga leiri tombi du chatlambadagi chaplepaga tungda handorai Henry na kaidori papa kaino numitang sida yumthak sida chalisba somdana sinung si yara tramti yengo chawdi khara chawe yumthak chaliwa aduna nung bodu chawra migi tin chimchi loina kofan gi aira tamna rura haibu pharga luche kokhan bi gairo ngangnari takpadi makoi si budbre ni haibduni thoma agetin methakta ngai komta kokta pani asumna nungdu kanna mathaktagi dongnauna thomai imungdagi numidang sita kanano karigino nunga thomai do nakutu laithung thung he asuk usdaba asumna hairakpadu tavdagi makhada leiriwa put angangdu kapkhalai nangna thomo aina thomba natra aduga aibu laithung thung dore angangni gaina budorisu muki ko amta pandine Henry su moina ngangnarivadu tavdi nate yam thuna praprak chensilaga tapna kanano mi yumthakta nungna tharoido ha nakutu ko ura but angangdu kimandana kappaga hotna chenki aidi yaujade mana Henry na tanraga tapai nama khoinaga kaimbe senadabra ha kumo but angangdu pakhatpana di loirabani adubu but ama oirubana kihalai nang chathora ngasi aina sauruktana Henry na manadu leiraga machinsi sum khumini masya nakandagi amanasu yam akiva khonjelda angangdu thada odana kaigina phasinaga thamibo but haisidi khara tamna dawba nogi haujikangi mina but sadana but aikhoigase mamal leitrabani khara leiradi butche sanapuni haina khanaraktana angang thembada sijinarani Henry do ngasai makai pangna udavani adubu haujiktana munna yenglai hairi ibu wahaiduga tavda masadu kainoma tawkhre ima tanja dumaktani asomda lehauba miyamdo amu hupchilai aduga changsilai Henry du masadu pakhat mandana chenava tawda lemaida tusili butsing tusu ngaktangda mathun yungkhai cheli but angang atuna amuk haijilai aigi sandal ta haure Henry su hogatpadu ngamboi ngamtaboy ngakna kaino but sandal tongbro nanghode laikai mayamduna Henry bu namsilaga phaki Henry chenba chatpa ngamkhidre mayamduna phujinbaga thomjinbaga tawrei Henry na wangangbagi tanjaga mata pide halo moigumbasidi makhom ku thudiga phagadoni Henry mayamduna phubugi chainaduna kaplaga mayam ai wase amdu tabi ko kanagi machano mama papa ko natine asibu kadai dagino kunjigi mi sumande Henry do kablai ine kaka ko mayam ai wase amdu tabi ko ai na kari lan khibage mayam na ibu asunu tawgiriba nang na migi yumsida kari tawba lakpono ha somdasu lai khusangbi changena tawribase nang nara aduri hayo nati aidi kemta khangjadabne asengbane khulsidagi sunate thaba amagi lakhibne Henry manawa kaya ma hijai adubu khara amanadi thajai adubu khara amanadi haijinabne haibiri sidnatna yumduda leiriva mi singduna henjinbu wahaina Henry bu jairak pinava hairi ategi sunate khulsida leiriva miyam pumnamakti thamoida yuduna matam pumnamakta leiri ahing kaya ki handana ahing athengbuda nupi angang leiva mafamdata changchangtana phaglang hokaiwa kaidauwa asina sauribani Henry magi wata vidre khaluvada henaware ma hosik kari tawgani haibusu khangda mamit ani duna
ꯑꯁꯣꯡꯕꯗ ꯂꯩꯍꯧꯔꯤꯕ ꯇꯣꯝꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯇꯣꯝꯕꯤꯁꯨ ꯍꯦꯟꯔꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯎꯗꯕꯗꯤ ꯅꯠꯇꯦ, ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ꯫ ꯎꯄꯥꯏ ꯂꯩꯇ ꯀꯔꯤꯕꯨ ꯍꯥꯏꯕ ꯉꯝꯒꯅꯤ? ꯃꯌꯥꯝꯗꯨꯅ ꯍꯦꯟꯔꯤꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯜꯂꯒ ꯈꯨꯟꯒꯤ ꯄꯟꯊꯣꯡꯗ ꯌꯥꯜꯂꯒ ꯊꯝꯃꯤ꯫ ꯁꯣꯝꯗꯅ ꯖꯣꯅꯤꯗꯨ ꯃꯌꯥꯝꯗꯒꯤ ꯅꯥꯟꯊꯣꯛꯇꯅ ꯆꯦꯜꯂꯛꯑꯒ ꯎ ꯑꯃꯒꯤ ꯃꯊꯛꯇ ꯂꯩꯔꯒ ꯁꯣꯔꯗꯨ ꯊꯕꯦꯠ ꯍꯣꯜꯂꯒ ꯂꯩꯔꯤ꯫ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯨ? ꯃꯪꯂ ꯇꯥꯏꯕꯪꯂꯅꯤ ꯑꯩ? ꯃꯪ ꯑꯣꯏꯒꯅꯤ꯫ ꯇꯥꯏꯕꯪꯗꯕꯨ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯋꯥ ꯂꯣꯏꯔꯦ ꯀꯩꯅꯣ? ꯑꯩꯅ ꯉꯁꯤ ꯀꯩ ꯍꯥꯏꯔꯛꯅꯣ ꯕꯨꯠꯀꯤ ꯈꯨꯠꯇꯒꯤ ꯀꯗꯔ ꯇꯧꯗꯨꯅ ꯅꯥꯟꯊꯣꯔꯛꯏꯁꯦ? ꯃꯊꯟꯇ ꯋꯥꯈꯟꯗꯨ ꯃꯑꯣꯟ ꯈꯜꯂꯒ ꯂꯩꯔꯤ꯫ ꯑꯃꯨꯛꯁꯨ ꯅꯠꯇꯦ, ꯑꯩꯁꯨ ꯃꯤ ꯅꯠꯇ꯭ꯔꯦ, ꯕꯨꯠ ꯑꯣꯜꯂꯕꯅꯤ, ꯃꯤꯒ ꯆꯥꯔꯨꯔꯕꯅꯤ, ꯑꯩ ꯕꯨꯠꯅꯦ꯫ ꯇꯟꯖꯥꯗꯨꯗ ꯕꯨꯠ ꯄ꯭ꯔꯦꯠ ꯀꯌꯥ ꯑꯃ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥꯒ ꯁꯥꯎꯟ ꯁꯥꯅꯤꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤ꯫ ꯊꯤꯌꯣ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥꯕꯨ ꯐꯪꯂꯕꯗꯤ ꯅꯪꯒꯤ ꯑꯅꯤꯡꯕ ꯇꯧꯍꯟꯒꯅꯤ꯫ ꯖꯣꯅꯤꯗꯨ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯁꯣꯔ ꯐꯥꯎꯕ ꯍꯣꯟꯕ ꯉꯝꯗ ꯃꯈꯨꯠꯇꯨꯅ ꯃꯆꯤꯟꯗꯨ ꯀꯟꯅ ꯃꯦꯟꯁꯤꯜꯂꯒ ꯀꯤꯕꯗꯨ ꯐꯥꯖꯤꯜꯂꯤ꯫ ꯅꯥꯀꯟꯗ ꯁꯣꯔꯣ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯖꯣꯅꯤ ꯃꯃꯤꯠꯇꯨ ꯀꯟꯅ ꯎꯏꯁꯤꯜꯂꯤ꯫ ꯑꯩꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ ꯉꯁꯤ ꯑꯩꯕꯨ ꯐꯥꯈ꯭ꯔꯕ? ꯐꯠꯇꯦꯗꯀꯣ ꯍꯦꯟꯔꯤ, ꯅꯪ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯃꯌꯥꯝ ꯍꯩꯖꯤꯜꯂꯒ ꯑꯩꯕꯨ ꯍꯥꯠꯅꯕ ꯁꯤꯟꯕ꯫ ꯑꯗꯨꯒ ꯖꯦꯝꯁ, ꯅꯪꯁꯨꯅꯦ, ꯈꯨꯜꯁꯤꯗ ꯊꯣꯛꯏꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯈꯤꯇꯪꯗꯗꯤ ꯏꯪꯒꯤꯠ ꯄꯤꯕꯗꯤ ꯌꯥꯕꯅꯦꯀꯣ? ꯍꯦꯟꯅ ꯁꯣꯔꯣ ꯇꯧꯔꯛꯑꯒ ꯇꯨꯡꯗꯒꯤ ꯑꯄꯤꯛꯄ ꯈꯣꯟꯖꯦꯜꯗ, ꯖꯣꯅꯤ, ꯇꯥꯕ꯭ꯔꯣ ꯍꯪꯉꯣꯏ? ꯖꯣꯅꯤꯗꯨ ꯌꯥꯝ ꯀꯤꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ꯫ ꯖꯦꯝꯁꯅ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯑꯃꯅ ꯃꯉꯛꯁꯝꯗ ꯁꯤꯖꯤꯜꯂꯒ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯖꯣꯅꯤ ꯄꯥꯈꯠꯅ, ꯖꯦꯝꯁ! ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯐꯠꯇꯕ ꯂꯥꯏꯁꯤꯡꯗꯨꯅ, ꯃꯤ ꯃꯈꯣꯜ ꯇꯥꯏꯌꯦ꯫ ꯀꯩꯅꯣ, ꯃꯤꯅꯝ ꯅꯝꯗ꯭ꯔꯣ? ꯑꯩꯒꯤ ꯅꯥꯇꯣꯟꯁꯤ ꯈꯔ ꯐꯨꯜꯂꯦ ꯑꯗꯨꯏꯅꯤ꯫ ꯅꯪꯅ ꯐꯥꯎꯕ ꯁꯤꯠꯄ ꯍꯩꯇ꯭ꯔꯤꯉꯩ ꯅꯨꯄꯥꯒꯤꯗꯃꯛ ꯍꯨ ꯊꯛꯑꯒ ꯁꯤꯔꯒ ꯕꯨꯠ ꯑꯣꯜꯂꯤꯕꯅꯤ ꯅꯪ, ꯍꯥ? ꯑꯃꯗꯨꯁꯨ, ꯀꯔꯤ ꯅꯊꯧꯔꯣ? ꯅꯪꯅ ꯏꯄꯥꯅ ꯄꯤꯌꯨ ꯍꯥꯏꯕ꯭ꯔꯣ? ꯅꯪ ꯀꯔꯤ ꯅꯇꯤꯛ ꯂꯩꯇꯅ ꯉꯥꯡꯖꯩꯔꯤꯕ? ꯑꯅꯤꯗꯨ ꯐꯥꯒꯤꯗꯒꯤ ꯐꯣꯏꯅꯔꯛꯑꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯑꯇꯩꯁꯤꯡꯗꯨꯁꯨ ꯈꯥꯝꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯇꯣꯡꯁꯥꯡ ꯌꯥꯝꯅ ꯁꯥꯎꯅ, ꯅꯣꯏ ꯑꯅꯤ ꯑꯩꯅ ꯁꯥꯎꯔꯛꯑꯕꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ꯫ ꯃꯤ ꯊꯤꯌꯨ ꯍꯥꯏꯔꯒ ꯅꯣꯏꯅ ꯁꯤꯗ ꯈꯠꯅ ꯂꯩꯕ ꯌꯥꯕ꯭ꯔꯥ? ꯕꯨꯠ ꯑꯃ ꯀꯞꯄꯒ ꯄꯥꯎ ꯇꯝꯃꯤ꯫ ꯃꯥꯅ ꯑꯩꯕꯨ ꯊꯨꯅꯞꯆꯣ ꯀꯥꯏꯅ ꯍꯥꯏꯅꯦ꯫ ꯇꯣꯡꯁꯥꯡꯅ, ꯆꯠꯂꯣ ꯅꯪ ꯑꯁ꯭ꯋꯥꯏꯗ ꯑꯝꯇ ꯐꯖꯅ ꯁꯤꯠꯂꯨꯁꯨ ꯆꯠꯂꯣ꯫ ꯑꯩꯅꯒ ꯅꯥꯇꯣꯟꯁꯤꯅ ꯁꯥꯏꯅꯁ ꯇꯧꯕꯅꯦ, ꯅꯣꯡ ꯍꯩꯇꯕꯅꯦꯀꯣ꯫ ꯉꯁꯤ ꯅꯣꯏ ꯑꯅꯤ ꯆꯥꯏꯅꯤ꯫ ꯌꯣ ꯁꯅꯥꯇꯣꯝꯕꯤꯅ, ꯐꯅ ꯊꯨꯅ ꯉꯥꯡꯂꯕꯁꯨ ꯐꯅ ꯊꯤꯅ ꯆꯩꯔꯕꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯌꯦ꯫ ꯇꯣꯡꯁꯥꯡꯗꯨ ꯁꯥꯎꯅ, ꯌꯣꯔꯥꯡꯒꯅꯦ, ꯁꯤꯅꯤ ꯉꯁꯤ꯫ ꯃꯗꯨꯅ ꯍꯦꯟꯅ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯌꯦ꯫ ꯑꯁ, ꯑꯉꯥꯎꯕ ꯃꯌꯥꯝꯁꯦ ꯉꯥꯡꯅꯕꯗ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯁꯝꯐꯥꯕꯤꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯑꯩꯒꯤ ꯐꯣꯟꯁꯤꯁꯨ ꯕꯦꯂꯦꯟꯁ ꯑꯝꯇ ꯌꯥꯎꯗꯦꯕꯁꯦ꯫ ꯁꯅꯥꯇꯣꯝꯕꯤꯅ, ꯑꯩꯉꯣꯟꯗꯒꯤ ꯇꯧꯕꯤꯌꯨꯔꯥ ꯌꯣ ꯇꯥꯕ ꯃꯈꯩ ꯑꯩꯒꯤ ꯑꯥꯏꯐꯣꯟꯗ? ꯌꯦ꯫ ꯇꯣꯡꯁꯥꯡꯅ, ꯑꯝꯇ ꯇꯧꯋꯣ ꯌꯥꯝ ꯊꯨꯅ, ꯑꯥꯏꯐꯣꯟ ꯑꯔꯥꯡꯒ ꯑꯝꯇ ꯈꯪꯗꯦ ꯑꯩ꯫ ꯑꯃꯗꯨꯁꯨ ꯃꯥꯒꯤ ꯑꯥꯏꯐꯣꯟꯗꯨ ꯄꯨꯊꯣꯛꯑꯒ ꯇꯧꯏ꯫ ꯍꯦꯂꯣ, ꯀꯅꯥꯔꯥ? ꯌꯣ ꯁꯅꯥꯇꯣꯝꯕꯤꯗꯨ ꯇꯞꯅ, ꯅꯨꯡꯁꯤ ꯅꯪꯕꯨ ꯀꯩꯗ ꯂꯩꯒꯦ, ꯊꯤꯕ ꯐꯪꯗꯔꯦ, ꯅꯪꯕꯨ ꯀꯩꯗ ꯂꯩꯕꯒꯦ? ꯅꯄꯥꯗ ꯂꯩꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯐꯠ ꯀꯛꯈꯤ꯫ ꯀꯔꯝꯕ ꯅꯄꯥꯅꯣ? ꯀꯥꯏꯗꯅꯣ? ꯑꯁ, ꯁꯤꯗꯤ ꯄꯨꯔꯥ ꯃꯁꯂꯥ ꯇꯥꯅꯦ꯫ ꯕꯨꯠ ꯄ꯭ꯔꯦꯠ ꯃꯌꯥꯝꯗꯨ ꯌꯥ ꯂꯥꯡꯂꯝꯂꯒ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯃꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯎꯊꯛꯇ ꯂꯩꯔꯤꯕ ꯖꯣꯅꯤꯅ ꯄꯥꯈꯠꯅ, ꯖꯦꯝꯁ! ꯖꯦꯝꯁꯁꯨ ꯎꯁꯥ ꯑꯃꯗꯒꯤ, ꯖꯣꯅꯤ! ꯖꯦꯝꯁ ꯃꯥꯒꯤ ꯃꯇꯥꯎꯕꯨ ꯌꯥꯝ ꯋꯥꯔꯧꯅ ꯀꯞꯂꯛꯑꯝꯃꯤ꯫ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯅꯤꯄꯥ꯫ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯂꯨꯕ ꯐꯤꯕꯝꯁꯤꯗ ꯅꯪꯅ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤꯕ? ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯕ ꯊꯕꯛꯅꯦ꯫ ꯖꯦꯝꯁꯁꯨ ꯅꯨꯡꯉꯥꯏꯇꯅ, ꯑꯩꯁꯨ ꯈꯪꯉꯦ, ꯅꯣꯏꯅ ꯑꯩꯕꯨ ꯋꯥꯔꯧꯔꯝꯒꯅꯤ, ꯁꯥꯎꯅꯤꯡꯂꯝꯒꯅꯤ, ꯇꯨꯀꯠꯆꯔꯝꯒꯅꯤ, ꯍꯩꯅꯔꯝꯃꯣꯏ ꯍꯥꯏꯕ꯫ ꯑꯩꯁꯨ ꯑꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯇꯅꯕꯗꯤ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯚꯥꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯛꯁꯝꯗꯒ ꯊꯧꯔꯤꯒ ꯍꯥꯞꯄꯒ ꯇꯧꯔꯤꯕꯗꯨꯅ? ꯖꯦꯝꯁꯇꯨ ꯈꯨꯝꯐꯝ ꯈꯪꯗ ꯂꯨꯛꯊꯔꯒ ꯂꯩ꯫ ꯖꯣꯅꯤꯅ,
ꯍꯥꯏꯌꯣ ꯑꯩꯈꯣꯏꯕꯨ ꯑꯋꯥꯕ ꯃꯊꯛꯁꯤꯗ ꯊꯅꯝꯂꯒ ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥ ꯖꯦꯝꯁ ꯀꯞꯂꯒ ꯑꯩ ꯅꯣꯏꯒꯤꯗꯃꯛꯇ ꯌꯥꯝ ꯏꯀꯥꯏꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯍꯤꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯍꯦꯟꯔꯤꯗꯤ ꯀꯗꯥꯏ ꯂꯩꯍꯧꯒꯦ ꯌꯨꯝꯗ ꯂꯩꯍꯧꯕ꯭ꯔꯥ ꯂꯩꯍꯧꯕꯅꯦ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯁꯦ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯅꯔꯒ ꯑꯅꯤꯗꯨ ꯌꯨꯝ ꯇꯥꯕ ꯂꯝꯕꯤꯔꯣꯝꯗ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯝꯃꯤ ꯁꯣꯝꯇꯅ ꯍꯦꯟꯔꯤ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯇꯨꯡꯗ ꯌꯥꯜꯂꯒ ꯊꯝꯂꯤ ꯍꯦꯟꯔꯤꯁꯨ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯈ꯭ꯔꯦ ꯉꯁꯤꯁꯨ ꯂꯥꯛꯂꯤ ꯃꯪꯂꯥꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯁꯛꯇ ꯆꯨꯗ ꯃꯤꯠꯇ ꯅꯥꯗ ꯑꯋꯥꯠꯄ ꯂꯩꯇꯕꯤ ꯌꯦꯡꯂꯤ ꯃꯈꯩ ꯎꯔꯤ ꯃꯈꯩ ꯄꯨꯝꯅꯃꯛꯀꯤ ꯄꯨꯛꯅꯤꯡ ꯄꯦꯟꯍꯟꯕ ꯉꯝꯕꯤ ꯑꯗꯨ ꯏꯕꯨꯡ ꯀꯔꯤꯒꯤ ꯀꯞꯄꯅꯣ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯏꯕꯨꯡꯒꯤꯗꯃꯛ ꯄꯥꯡꯗꯕ ꯃꯇꯧ ꯎꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯦꯟꯔꯤ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯌꯦꯡꯖꯔꯛꯏ ꯆꯤꯟꯕꯥꯜ ꯂꯥꯟꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯈꯟꯅ ꯇꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯄꯥꯜꯂꯝꯗ꯭ꯔꯦ ꯆꯤꯟꯕꯥꯜꯗꯤ ꯄꯨꯝꯅꯃꯛ ꯐꯣꯠꯆꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯂꯦ ꯂꯣꯟꯊꯣꯛꯇꯕ ꯑꯃꯒꯨꯝ ꯇꯁꯦꯡꯅꯃꯛ ꯊꯣꯛꯇꯕꯅ ꯐꯩ ꯐꯣꯠꯆꯤꯟꯗꯨꯅ ꯊꯝꯂꯝꯕ ꯑꯁꯤꯗꯤ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯦ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯍꯥꯏꯕꯗꯤ ꯉꯝꯗ ꯈꯨꯠ ꯑꯅꯤꯅ ꯁꯥꯏꯟ ꯇꯧꯖꯒꯦ ꯈꯟꯅ ꯋꯥꯈꯜꯁꯤꯗꯒꯤ ꯅꯤꯡꯖꯈꯤ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ ꯈꯨꯠꯁꯥꯁꯨ ꯑꯃꯠꯇ ꯌꯥꯎꯔꯝꯈꯤꯗꯦ ꯃꯪꯂꯥꯟꯒꯤ ꯏꯆꯟ ꯑꯗꯨꯅ ꯏꯕꯨꯡ ꯑꯩ ꯂꯥꯛꯑꯅꯤꯌꯦ ꯀꯔꯤꯁꯨ ꯋꯥꯔꯨꯔꯅꯨ ꯏꯕꯨꯡ ꯍꯦꯟꯔꯤ ꯆꯤꯟꯕꯥꯜ ꯊꯣꯛꯇꯕ ꯑꯁꯤꯗ ꯅꯠꯇꯅ ꯈꯨꯠ ꯑꯁꯤꯁꯨ ꯌꯥꯎꯔꯝꯗꯦ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯎꯔꯝꯕ ꯃꯤꯠ ꯑꯅꯤꯁꯤꯁꯨ ꯑꯃꯝꯕꯒꯤ ꯀꯨꯌꯣꯝꯅ ꯀꯨꯞꯁꯤꯜꯂꯛꯇꯨꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯁꯛꯇꯝꯁꯨ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯅꯥꯀꯣꯡꯗꯒꯤ ꯇꯥꯔꯤ ꯅꯥꯁꯣꯟ ꯄꯤꯛꯅ ꯏꯕꯨꯡ ꯏꯕꯨꯡ ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯁꯨꯝ ꯂꯦꯡ ꯍꯧꯔꯛꯄꯗꯒꯤ ꯇꯞꯅ ꯇꯞꯅ ꯃꯪꯂꯥꯟꯒꯤ ꯁꯪꯁꯥꯔꯗꯒꯤ ꯇꯥꯏꯕꯪꯒꯤ ꯁꯪꯁꯥꯔꯗ ꯂꯥꯛꯏ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯌꯥꯆꯧꯕ ꯃꯌꯥꯆꯧꯕ ꯇꯥꯃꯣ ꯃꯤꯠ ꯄꯥꯡꯉꯣ ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯁꯝꯐꯥꯕꯤ ꯇꯣꯔꯣꯗꯨ ꯃꯁꯝꯁꯤꯡꯗꯨ ꯍꯥꯏꯐꯦꯠ ꯅꯥꯟꯊꯔꯒ ꯀꯩꯅꯣ ꯌꯥꯆꯧꯕ ꯑꯩꯉꯣꯟꯗ ꯁꯝꯐꯥꯕꯤ ꯀꯧꯔꯤꯗꯤ ꯅꯪꯗꯤ ꯀꯌꯥꯝ ꯐꯖꯩ ꯍꯦꯟꯔꯤ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯅꯪ ꯑꯩꯒꯤ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ ꯇꯣꯔꯣꯅ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯦꯟꯔꯤ ꯈꯔ ꯍꯟꯗꯣꯛꯑꯒ ꯁꯣꯔ ꯅꯝꯊꯤꯑꯦ ꯍꯥꯏꯔꯛꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯇꯣꯔꯣꯗꯨ ꯃꯁꯥꯒꯤ ꯁꯣꯔꯗꯨ ꯍꯥꯏꯐꯦꯠ ꯀꯥꯝꯃꯒ ꯃꯅꯝ ꯅꯝꯁꯤꯟꯖꯩ ꯅꯝꯊꯤ ꯍꯦꯟꯔꯤꯅ ꯄꯤꯛꯇ꯭ꯔꯣ ꯅꯪ ꯑꯩ ꯈꯪꯗ꯭ꯔꯕꯣ ꯇꯣꯔꯣꯗꯨ ꯃꯆꯤꯟꯗꯨ ꯄꯩꯔꯒ ꯈꯪꯗꯦꯅ ꯑꯩ ꯅꯪ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯌꯦ ꯑꯗꯣ ꯅꯪ ꯀꯔꯤ ꯑꯣꯛꯇꯕ ꯊꯕꯛ ꯇꯧꯔꯨꯔꯒꯦ ꯃꯌꯥꯝꯅ ꯐꯥꯔꯒ ꯇꯧꯔꯝꯃꯤꯁꯤꯕꯣ ꯍꯦꯟꯔꯤꯅ ꯑꯩ ꯀꯩꯝꯇ ꯇꯧꯗꯤꯌꯦ ꯅꯪ ꯑꯩꯕꯨ ꯊꯥꯖꯧ ꯑꯩꯒꯤ ꯄꯨꯜꯂꯤꯕꯁꯤꯡꯁꯦ ꯑꯃꯨꯛ ꯂꯧꯊꯣꯛꯑꯁꯦ ꯇꯣꯔꯣꯁꯨ ꯃꯤꯁꯤꯡꯗꯨꯅ ꯋꯥꯕꯒꯤ ꯇꯨꯝꯅꯈꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯍꯦꯟꯔꯤꯒꯤ ꯄꯨꯜꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯅꯕ ꯇꯧꯔꯤꯉꯩ ꯇꯟꯖꯥꯗꯨꯃꯛꯇꯗꯅꯤ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥ ꯑꯃ ꯇꯨꯝꯂꯝꯗ꯭ꯔꯕ ꯃꯥꯜꯂꯦ ꯀꯟꯅ ꯂꯥꯎꯔꯛꯏ ꯀꯅꯥꯅꯣ ꯃꯁꯤꯗ ꯂꯩꯔꯝꯃꯨ ꯑꯅꯤꯗꯨ ꯌꯥꯝ ꯊꯨꯅ ꯆꯦꯟꯕ ꯍꯧꯔꯛꯏ ꯇꯨꯝꯂꯝꯕꯁꯤꯡꯗꯨꯁꯨ ꯍꯧꯗꯨꯅ ꯇꯧꯔꯛꯂꯦ ꯍꯩ ꯀꯩꯅꯣ ꯁꯤꯗꯤ ꯎꯆꯦꯛꯀꯤ ꯃꯀꯣꯜꯂꯅꯤ ꯃꯀꯣꯛꯇꯒ ꯍꯥꯞꯄꯤꯁꯦ ꯑꯃꯅ ꯑꯃꯨꯛ ꯍꯩ ꯅꯠꯇꯦ ꯆꯔꯨ ꯑꯣꯏꯔꯝꯅꯤ ꯃꯥꯏꯁꯦ ꯄꯤꯛꯇ꯭ꯔꯨꯅ ꯊꯣꯛꯄ ꯂꯝꯕꯤꯗꯨ ꯆꯤꯡꯗꯅ ꯄꯨꯔꯛꯂꯤ ꯍꯦꯟꯔꯤꯒꯤ ꯃꯈꯣꯡꯗꯨ ꯌꯥꯝ ꯀꯟꯅ ꯆꯦꯟꯕ ꯉꯝꯂꯝꯗꯦ ꯃꯔꯝꯗꯤ ꯃꯌꯥꯝꯅ ꯐꯨꯕꯤꯈꯤꯕꯒꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯤꯛꯇ꯭ꯔꯨꯗꯨ ꯃꯃꯤꯠ ꯃꯅꯥꯗꯨ ꯆꯞ ꯌꯨꯡꯈꯠꯂꯛꯏ ꯑꯗꯨꯒ ꯌꯥꯝ ꯀꯟꯅ ꯁꯪꯉꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯀꯤꯅ ꯑꯩꯒꯤ ꯇꯣꯔꯣꯗꯤ ꯌꯥꯝ ꯊꯤ ꯐꯕꯅꯤ ꯑꯁꯤꯒꯤ ꯁꯝꯐꯥꯕꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯏꯇꯥ ꯇꯥꯗꯦ ꯇꯣꯔꯣ ꯃꯁꯝꯗꯨ ꯍꯦꯂꯤꯀꯣꯞꯇꯔꯗꯧꯅ ꯃꯈꯣꯜ ꯊꯣꯛꯅ ꯑꯃꯃꯝꯇ ꯈꯣꯏꯔꯦꯟ ꯃꯁꯥ ꯄꯥꯟꯕꯗꯧꯅ ꯄꯗ꯭ꯔꯠ ꯈꯞꯄ ꯍꯧꯔꯛꯏ ꯍꯦꯟꯔꯤꯗꯨ ꯄꯤꯛꯇ꯭ꯔꯨꯒꯤ ꯁꯝꯗꯨꯒꯤ ꯁꯥꯍꯨꯝꯗꯨꯅ ꯈꯔ ꯃꯁꯥꯗꯨ ꯄꯥꯏꯊꯣꯛꯄꯗꯧꯅ ꯇꯧꯏ ꯑꯗꯨꯅ ꯃꯍꯥꯛ ꯎꯁꯥ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯅꯞꯄꯒ ꯌꯥꯜꯍꯧꯏ ꯄꯤꯛꯇ꯭ꯔꯨꯅ ꯀꯃꯣꯟ ꯌꯥꯆꯧꯕ ꯍꯦꯟꯔꯤꯁꯨ ꯍꯟꯗꯛꯇꯤ ꯌꯥꯝ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯀꯥꯏꯗ ꯌꯥꯟꯗꯣꯏꯅꯣ ꯁꯝꯁꯤꯗꯔꯣ ꯄꯤꯛꯇ꯭ꯔꯨꯅ ꯃꯥꯒꯤ ꯁꯥꯒꯟꯁꯤꯗ ꯄꯥꯏꯔꯛꯑꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ ꯍꯦꯟꯔꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯁꯥꯒꯟꯗꯨꯗ ꯄꯥꯏꯔꯒ ꯑꯅꯤꯗꯨ ꯄꯥꯏꯈꯠꯄ ꯍꯧꯔꯛꯏ